Manipur na India da tinkiba kumja English amaga chamapan ga nifu mapan September kun mathoi gi merger agreement pu yaning da fongdok tuna lo na thingkraba lal holob Nrfm na kaukiba pung tarani pan gi Manipur banna state asige mahausa gi punsida ahongba piri ningtamna Lairamba Laibak asibu matam adugi ningthau Bodha Chandra Bose Silong da kauraga namfu da khutyek pihanduna India da tilhanki haibagi mayokta lup asina haukiba ahing nongyai dagi kaukiba banna maram oiraga state asigi kaithel sing thonglo nakhi lambi da lanai gari chen banatana interstate amadi inter district passenger services ki gari sing mahusagum na chenakhide school college oil pump amadi tongan tongan ba office sing su banna mar amadi thangja oibana thonglo nakhi ban manungda Pamdaba Thodok Sing Tokpagi Pau Hojik Faupagi Oina Fangdre, Loina Security Forces Sing Sumafam Kayada deploy Tauduna, Ban Manung the Pamdaba Thodok Sing Toktana Bakan Bachek Sin Taurang Sing Lokatke.